Manipur Lenga ki Directorate of Environment and Climate Change ka khutsam naraga Thoubal College amadi College asigi NSS Unit Sing NCC Internal Quality Assurance Committee IQAC amasung Green Audit Committee na punna sinduna banning the use of single-use plastic on the college campus haiba asida campaign amangasi Thoubal College ki multipurpose hall da pangthokkhre loinana College campus da plastic ki aremakhak singsu pangthokkhre Campaign adu hogdokpagi thoramda Thoubal College ki Principal Professor M. Bina Devina athoiba mitung aduga Thoubal College Teachers Association ki President N. Ibo Bina thoram mapu oiki. Thoram gi manung chanba ama oina ngasi gi athoiba mitung Professor M. Bina na saruk yariba singa punna aikoi single-use plastic seasonarisi plastic ki amangba singadu miyam da khangan si amadi aigi laikai aigi iraipak iramdam amasung aigi planet asi free plastic oihalasi haina punna wasak sakminaki. Loinana athoiba mitung lenna Thoubal College campus single-use plastic free campus ni haina su lauthoki. Yakiba Oza Singh, Mahairoi Singh na college campus adugi akoibada plastic ki aremakhak singsu sengdokhi. Thoramaduga mari leinana athoiba mitunglen oikiba Professor M. Bina na fongdokhibada mahausa ki khalda aikoi miyoibada plastic na oihaliba amangba akaiba kaya piriba adugi khanganabagi pandamda ngasigi campaign asi sinjabani. Aikoina plastic ki potlamsing sizinarabasu amuktang sizinabiraga amuk hanna sizinadabida mafam chabada thambiba Kaitel da pochai leiba chatpadasu polythene gi mahutta atai hapa yaba khawsing sizinabiyu haina appeal su tawki single use plastic si ban tawdaba taragadi akogi health hazard yamna lakadaba ko asigi sabada yawriba composition mayam sina akogi miyobagi hakchang da solokadaba mayam ama leibadagi mangba mayam ase ko awareness pinabagi oina ko sinjabani aduna oina masida appeal tawjanibadi water bottle gum plastic ki se ko sizinaba he loibaga one time loraga antupiba reuse tawbidaba duga marketing chatpi ge haraga su marketing bag ubiba mo mayam ase ko mayam na haptaminaba oina ko campus da so ko satra mayam na ngasi every nook and corner da hunduomba plastic bottle kare kare ko ngasi khunjin jarna seista ko collect tawjare aduna sige message ase pinning badagi ngasi ge sigmo program sa ko sinjaba